Kangpokpida chakthong gas amada lupa 5,000 alu kg da lupa 100 pige haibada fangnadre tangai fadaba potlam pung 49 gi manungda yauhalaknaba kotuna matam thakre Kangpokpi fauraga chaliba national amadi international highway sing hangdoknabagi matangda Committee on Tribal Unity Kotu Sadar Hills na center amasung Manipur lengakta pung 49 gi matam thakre Kangpokpi district laiba civil society organization singi apunba mifamda laukiba warep ki matung ina pung 49 gi matam thakibani Kotugi media cell na thadorakpa cherol amana hai Naga singna highway sigi paringi tongan ba mafam singda lambi thingkibana maram oiraga tha amarom hena tangai fadana sangdraba yadraba polam sing Kangpokpi district ta pusilakpa ngamdre maru oina hidak lang thakamadi atai maru oiba polam sing pusilaktabana miyamda achauba saitheng ama piri hiramasi gi matangda kayarak hana haijarabasu center amadi state lengakna matik sawa thaurang amata lokhalaktre highway paring asigi tongan ba mafam singda lambi thinglibasi pung 49 gi manungda loktholaga tangai fadana sangdaba yadraba polam sing Kangpokpi district ta yohalakadabani hairi karigumba lengakna apiba matam asigi manungda lambi hangdokhanduna tangai fadana sangdaba yadraba polam sing yohalaktrabadi kukizo proof ki miyoi singna miyamgi right phangananabagi damak democratic oiba thaurang kaya lokhatlagani mari leinaba authority na matik sawa thaurang lokhatpa ngamdabadagi thorakpa apha phatagi teksak Manipur lengak amadi mari leinaba authority na pugadabani hena phibam lusilaktringaida lengakna miyamgi damak khalaga matik sawa thaurang lokhatpiyo hainasu cherolasina fongdorakli amaromda lambi thingkibana maram oiraga Kangpokpi district ta cheng petrol chakthong gas amadi atai maru oiba polam kya marum ka hena mamal wangkhalakle hairi May 18 da Kukising na namna khundaba district asida thadaugi pastor ahum hatkraba matungda lambi thingzilakibana maram oiraga Kangpokpi district ta pochai fangdabagi awaba mayoknare district asi Naga sing na namna khundaba Senapati district amasung meitei sing na namna khundaba district ka tainaba maramna lambi thingkibadagi nongmada sangba maru oiba polam sing fangdabagi awaba mayoknarakpani district asida sakthong gas amada lupa 5,000 pire lupa 1,300 piba kg yankhai gi cheng bag amagi mamal lupa 3,000 hena black market tagi leinare hairi May 18 dagi hauna lambi thingkibana Nagale lomdagi chnglaktanaba pot puba gari amata chnglakhidre sakthong gas phangnaraktabana maram oiraga miyoi ayamba induction top sizinnarakpadagi electricity phawa chang naina phangba ngamdre petrol liter amagi mamal lupa 240 yaubaga loinana miyamda sauna khudong chadaba mayokna hale hairi nungsinaba nupidagi namthak tawduna yamlaba sel lokthokhlambada chenabani haiba Assamdagi nupa ama Imphal airport gate mayadagi pulisna faba ngamkhre nungsinajbi nupi amadagi namthak tawduna yamlaba sel sing lokthokhlambada chenabani haiba Assam Kasar district ki Malugram village dagi Roshan Sinha chahi 13 apokpa Biswa Kumar Sinha kauba nupamasa ama cyber crime police station Manipurna tha asigi 15 gi numidang wairam pung 5:09 rom taba matamda Imphal airport gate mayadagi faba ngamkhre hairi Pulisna faraba miyoi asi ngarang chief judicial magistrate Imphal West puthoklaba matung makha taba investigation chathanabagi damak police custody da remand lauthakre case asiga mari leinana CJM Imphal West na sathakiba hearing da assistant public prosecutor APP na phongdokibada victim oirabi nupi masa asiga accused asiga 2015 gi September thadagi hauna maru oina khangnarakibani victim oirabi nupi masa asina Kolkata da nurse oina thabak tawringai accused asi Manipur gi kumbi awang lekai da leibani haijinki chahi amagi matung makhoi animak sakhang maikhang naduna nungsinaraki tungde accused asigi apokpa mapa leikidabagi khudong chaba lauduna hospital gi bill sing victim asida pihanki amadi yamlaba sel kaya namthak tawduna lauthokpa haurakibani haiki masigi matung tarakpada 2023 da accused oiriba Roshan Sinhana victim asida luhonglasi haiduna Guwahati da laknaba khangalakiba sigi matung ina
victim nupi masa asina Bangalore da thabak tawduna leirambadagi resign tawraba matung Guwahati airport da lagduna unaraba matung Platan Bazar da laiba hotel amada leminaraba matung Imphal da thorakhi hairi masigi matung tarakpada Roshan Guwahati dagi amuk hankraba matung victim asida accused asina mahaki mama amasung masanupi layengbagi sel kaya amuk lokthokhi hairi talak asida chahi asigi February thada accused oiriba Roshan asina victim asiga loinana Guwahati da leminakibagi video clip sing tharaktuna video sing adu sel tharaktrabadi mioi singda share tawgani haina khangalakhi loinana victim asina accused asida kiduna sel thakhi hairi victim oiraba nupa masa asina accused asigi asengba masak khanglaklaba matungda accused asi Assamgi kasardagini haiba khangba ngamkhibaga loinana puba thangba ngmloidaba selgi demand sing tawba helakpadagi victim asina mahaki madom chada paw pumnamak tamkhi amadi accused asina victim oiribi asidagi punna lupa lakh 13 rom namthak tawduna amadi kihanduna lokthokhi hairi hiram asiga mari leinana victim oirabi nupi asina accused asigi mathakta register tawraba matung police na accused asigi khongul lirakhibani hairi tungde accused asi tha asigi kunga manga da police na Imphal gi airport gate mayadagi faba ngamkhi amadi accused asi court puthoklaba matung tha asigi kunga mapan fawa makha tana thijinanabagi damak police custody da laikhibani hairi Kukisip union na case holung part 2 gi khunja sengi damak protection PV naba chtkhre Kukisip association KCU Manipur na Kangpopi district ki manung chana lairiba ke songlung kuki khul asigidamak matik sava security forcing thambiduna khunja singakpi senbina ba government ta appeal tawrakpaga loinana khul asida tha asigi kunga manga da khulai paiba militant singna attack tawbada khul asigi village chairman Asok Apan Nangkhre hairi KCU Manipur gi medical cell na thadorakpa cherolamagi matung ina Kangpokpi district ki manung chana lairiba ke solung part 2 khul asida tha asigi kunga manga da Asian IM amasung ZUFK gi apunba kadar singna khul asiga thangnana lairiba wafong intha naga khulrom dagi changraklaga ke songlung part 2 khul asida nongmai kapsenduna attack tawrakhibani haina maral siri cherol asina hai naga arm group singaduna tawrakhiba attack adugi response oina 18 suba Assam Rifles ki personnel singnasu handuna nongmai kapada nakal animakta nongmai kapnaraba matung militant singadu mafam adu thadoktuna chatki hairi naga militant singna ahanba satharakhiba ke songlung part 2 gi village chairman Semkholang Haukib Asok Apan Nangkhi amadi naga militant singna ahumlak suba oina khulasida attack adu chatharakibani hairi cherolasina makha taraduna naga militant singna chahi asigi January 13 ta chathakiba attack aduda khulasigi yum manga amasung gari mari mai thaduna amang ata thokhanki aduga March 10 da khulasida chatharakiba mob violence tana loktang sang 10 amang ata thokhi hairi Union asigi representative na phongdorakpagi matung ina wafong intha hariba mafam asi chahi asigi me 10 da thado Baptist Church ki lusingba ahum Reverend B Chitlo Reverend Kaigolun Lahobhum amasung Pastor Pagolun Chitlo ambush tawduna hatkiba mafam aduga yamna naknaba mafam amani hairi Dolai Thavi area da meitei singna khundaba yaroi haiduna kukising na rally chtkhre meitei amadi kukising galona duna lairiba Dolai Thavi area da kukising na thamliba buffer zone lansilaktuna meitei singna khundaba yaroi haiduna ngasi masing yamlaba kuki nupa nupi singna rally chtkhre rally adu Dolai Thavi da leiba utonglok haina khangnaba mafam aduda kuki nupa nupi singna protest against resettlement plan at Dolai Thavi haiba banner gi makhada masing yamlaba kuki nupa nupi singna chatkhibani rally chatliba mafam aduda BSF ki kem amasu lei BSF singna rally chatliba singadu karigumba makhalgi akanba amata pidana adumak chathankhi Kukising na Dolai Thavi area da hanadagi hauna leirakliba adu buffer zone mafam adu da lansilaktuna khundaba yaroi haiduna kholaw lawduna rally adu chatkhibani KZC na kachanaga haina sizinakhiba adugidamak apology tawgadabani TNL Kukizo Council na Kasanaga haiba tam ama sizinakhiba adugidamakta
कंडीशन अमत यावदना एपोलॉजी तौगदबनी लियांगमई नागा मिसम तरुकी मिहात अदु कुकीजो काउंसिल ना चथखिबनी हाइना मसाना याजना फोंदोकपा लेख्रबनीना थौदोग अदुदा चेनरिबसिंगी मथक्ता लोगी ओइबा थबकसिंग लौखटकदबनी हाइना वर्किंग कमिटी ऑफ दि तांकुल नागा लोंगना थादोरकपा चेरोल अमना हाइरी कुकीजो काउंसिल की माइकैदगी कोनसा नागा खुलदगी नागा तरुक अदु फारबा मतुंग तमथीना हातखिबगा मरी लेनना फोंदोरकलिबा वाफम अदु सिविलाइज कम्युनिटी अमतना याबा ngamloi थवोंग अदु अकनबा मोंगदा कंडेम तवी कुकीजो काउंसिल की चेयरमैन की माइकैदगी लियांगमई नागा सिंग अदु कसा नागा हाइबा वहाई अमा सिजिनखिबदु डिफेमेटोरी ओय अमसुंग उसित थवोइदबा वंगांग संगांग अमनी मरम अदुना मणिपुर की नागा सिंगी मायोक्ता असिगुंबा वंगांग संगांग सिंग सिजिनखिबा अदुना अथुबा मतमदा कंडीशन अमत यावदना एपोलॉजी तौगदबनी लेंगा की माइकैदगिसु लेबागसिदा लेरिबा लोगी मतुंग इना नागा मिसम तरुक हाटपगी थौदोक्ता चेनरिबसिंग अदु मतिक चाबा चैराक पीगदबनी इंडिया लेंगा कमसुंग कुकी मिलिटेंट सिंगी मरक्ता तौनरिबा सु एब्रोगेट तौबा यावना नागा तरुक हाटखिबगी थौदोक्ता चेनरिबा KNFP की मियोइसिंग फादुना मतिक चाबा चैराक पीगदबनी नागा मिसम तरुक अदु हाटखिबगी मतांगदा कुकीजो काउंसिल ना मराल याजबा लेख्रबनीना काउंसिल असिगी ऑफिस बियरर सिंग फागदबनी कुकीजो काउंसिल असी हौकिबा चही 2023 गी डिसेंबर 19 दा मणिपुर गवर्नमेंट ना नन एक्टिविस्ट ऑर्गेनाइजेशन अमा ओय लाउथोकपा लेख्रबनीना मरी लेनबा ऑथोरिटी की माइकैदगी ऑर्गेनाइजेशन असी बैन तौगदबनी हाइरी नागा सिंगी पॉलिटिकल सॉल्यूशन था अहुमगी मनुंगदा पुरक्ट्रबदी डिसओबीडियंस मूवमेंट चंगसिलगनी NYG मतम कुइना पेंडिंग लेदुना लाखिबा नागा पॉलिटिकल सॉल्यूशन असी था अहुमगी मनुंगदा लोसिनगदबनी करिगुंबा हारिबा मतम असिगी मनुंगदा डिमांड असी थबक ओइना पांगथोक्तबा तारबदी सिविल डिसओबीडियंस अमदी नन कोऑपरेशन मूवमेंट की खोंजंग चंगसिलगनी हाइना नागा यूथ ऑर्गेनाइजेशन सिंगी माइकैदगी डिमांड तौख्रे ngarang dimapurda naga youth movement and team here the youth honor the truth haiba banner amadi theme makada naga youth organization singna sinduna chatkiba rally amaga mari lenana youth singi maikai hariba demand asi thabak oina pangthoknaba central government ki mari leinaba singda taksin khibani rally aduga mari leinana youth sing adugi maikai union home minister da memorandum amasu submit tawki hariba memorandum aduda yauriba warol singdi maru oina haukiba chahi kaya asi naga political issue asigi matangda central government ka wari sanaduna laklabasu hojik fawba masigi warushin ama purakpa ngamdabasi yaningde Asian IM amasung Bharat Sarkar anigi marakta framework agreement sign taunakhiba chahi 13 hele adubu hojik fawba warushin amata purakpa ngamdre matam sangna warushin purakpa ngamdana lakhiba asina maram oiraga naga society da lo leitaba kihan khanganbagi thawong sing chathaba nam haduna sel khaiba corruption amasung social disunity gi chang asi leptana hengalakli haibagi warol sing yauri rally aduga mari leinana working committee on Naga national political group ki convener and kitobi jimoni na haikibada youth singi maikaidagi hojik fawba warushin purakpa ngamdana leiriba Naga political issue asigi matangda mobilization amasung public folks asi hengat hannaba hotnaba mathau tai youth singi maikaidagi Naga political issue asigi matangda warushin ama puraknaba khongthang kaya laukhalakliba asigidamakta su thagatpa phongdokli haiki BJP di miyamdagi lut tauba amadi furit khau sapani Malik Arjun Kharge Congress party gi lusingba Malik Arjun Kharge na BJP da attack tawraduna malem gi kaithel da crude oil gi mamal hanthakhraba phawbada petrol amadi diesel gi mamal hojik phawba kari gi damak asuk wangna thamlibano haina hangli Kharge na BJP bu misam miyamdagi lut tauba amadi misam miyam gi furit khau sapani haina maral siraduna BJP gi oina leibak asigi misam miyam asi supnatagi tax lokhotfam moiduna leire haina su lusingba sina mahaki social media platform X ta post tawri post aduna center gi lengakta wahang ahum hanglakli madudi West Asia leibak singi marakta sokna khiba akanba lan gi manungda crude oil gi mamalasi barrel amada $1.9 oikhibani hariba matam aduda India da petrol liter amagi mamal lupa 94.77 aduga diesel liter amagi mamal na lupa 87.67 te yonkhi
Hauji crude oil gi mamal malem gi oina hantharaktuna hana piramba mamaldagi barrel amada $70.71 da laikre. Adum oinamak Modi na lusingba lengak asina ngasisu petrol liter amagi mamal lupa 102.12 da misam miyam da fangan baga loinana diesel liter amagi mamal lupa 95.20 da yoli. Masiga loinana migrant workers singna hena seasonana ba kilogram mangagi gas cylinder amadi CNG gi mamal da su hengat handuna thamli. West Asia gi fibam hojik faraba fawada Modi lengakna thaw amadi gas ki mamal hanthahanbada khud nikliba si karigino. Malem gi oina crude oil gi mamal tanglingai matam da su miyambu awaba nanghanki. Hojikna crude oil gi mamal hantharaklaba fawada su miyambu karigidamak ahenba mamal thihalibano. Masina takpadi leibak asigi misam miyam asi BJP na tax khomgat pham oina lauduna leire haiba takpani haina phongdorakli.